ꯕꯥꯏꯑꯣꯂꯣꯖꯤꯁꯨ ꯉꯁꯤꯗꯒꯤ ꯊꯥꯒꯠꯄ ꯍꯧꯖꯔꯒꯦ꯫ ꯕꯥꯏꯑꯣꯂꯣꯖꯤꯁꯤ ꯑꯩꯅ 2014 ꯏꯔꯝꯕꯁꯦ 2024 ꯍꯥꯏꯒꯗꯕ 2024ꯒꯤ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 15ꯗꯒꯤ ꯄꯥꯕ ꯍꯧꯈꯤꯕꯅꯤ, ꯁꯦꯝꯈꯤꯕꯅꯤ ꯅꯣꯠꯁꯦ꯫ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯊꯥꯒꯠꯄ ꯍꯧꯖꯔꯒꯦ꯫ ꯃꯌꯥꯝ ꯕꯥꯏꯑꯣꯂꯣꯖꯤꯁꯨ ꯑꯉꯥꯡꯁꯤꯡ ꯃꯣꯏ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯕꯅꯤꯅ ꯕꯥꯏꯑꯣꯂꯣꯖꯤꯁꯤ ꯑꯗꯨꯝ ꯄꯥꯕꯗ ꯂꯨꯕꯅꯦꯕ ꯈꯔꯀꯣ꯫ ꯑꯗꯨꯅ ꯌꯦꯡꯉꯣ, ꯕꯥꯏꯑꯣꯂꯣꯖꯤ ꯑꯍꯥꯟꯕꯗ ꯕꯥꯏꯑꯣꯂꯣꯖꯤꯗ ꯇꯝꯗꯣꯏꯁꯤ ꯑꯩꯈꯣꯏꯅ ꯁꯦꯜꯒꯤ ꯃꯔꯝꯗꯀꯣ꯫ ꯁꯦꯜ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯁꯤ ꯃꯔꯝꯗ ꯇꯝꯗꯣꯏꯁꯤ꯫ ꯁꯦꯜꯒꯤ ꯃꯔꯝꯗꯅꯦ ꯕꯥꯏꯑꯣꯂꯣꯖꯤ ꯇꯝꯗꯣꯏꯁꯤ꯫ ꯐꯥꯔꯁꯇ ꯁꯥꯏꯇꯣꯂꯣꯖꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯇꯝꯗ ꯁ꯭ꯇꯗꯤ ꯑꯣꯐ ꯁꯦꯜꯒꯤ ꯃꯔꯝꯗ ꯇꯝꯕꯁꯤ ꯀꯔꯤ ꯀꯧꯋꯦꯕ? ꯁꯥꯏꯇꯣꯂꯣꯖꯤ ꯀꯧꯋꯦꯕꯀꯣ꯫ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 29ꯅꯤ, 2025ꯀꯤ ꯉꯁꯤꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯑꯁꯤ ꯊꯥꯒꯠꯂꯤꯁꯦ꯫ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯏꯗꯤ ꯁꯦꯝꯈꯤꯕꯗꯨ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯐꯔꯦ, ꯕꯥꯏꯑꯣꯂꯣꯖꯤ ꯁ꯭ꯇꯗꯤ ꯑꯣꯐ ꯁꯦꯜꯁꯤ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯕꯗꯣ ꯁꯥꯏꯇꯣꯂꯣꯖꯤ ꯀꯧꯋꯦꯕ꯫ ꯁꯤ ꯑꯦꯅꯤ ꯖꯣꯕ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯗ ꯌꯥꯝ ꯀꯥꯟꯅꯅꯤꯀꯣ꯫ SSC GD, SSC CGL 10+2, CPO ꯑꯦꯅꯤ ꯑꯦꯛꯖꯥꯝꯗ ꯌꯥꯝ ꯀꯥꯟꯅꯅꯤ ꯕꯥꯏꯑꯣꯂꯣꯖꯤ ꯌꯥꯎꯕ ꯄꯣꯔꯁꯟꯗ, ꯔꯦꯜꯋꯦꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ꯫ ꯐꯔꯦ, ꯁꯥꯏꯇꯣꯂꯣꯖꯤꯁꯦ ꯁ꯭ꯇꯗꯤ ꯑꯣꯐ ꯁꯦꯜꯁꯤ ꯀꯩ ꯀꯧꯋꯦꯕ? ꯁꯥꯏꯇꯣꯂꯣꯖꯤ ꯀꯧꯏ꯫ ꯗꯤꯁꯀꯣꯚꯔꯤ ꯑꯣꯐ ꯁꯦꯜꯁꯤ ꯁꯥꯏꯇꯣꯂꯣꯖꯤ ꯁ꯭ꯇꯗꯤ ꯑꯣꯐ ꯁꯦꯜꯁꯤ ꯁꯥꯏꯇꯣꯂꯣꯖꯤ ꯀꯧꯔꯦ꯫ ꯑꯗꯨꯒ ꯐꯥꯗꯔ ꯑꯣꯐ ꯁꯥꯏꯇꯣꯂꯣꯖꯤꯅ ꯀꯅꯥꯅꯣ? ꯐꯥꯗꯔ ꯑꯣꯐ ꯁꯥꯏꯇꯣꯂꯣꯖꯤꯁꯤꯅ ꯔꯣꯕꯥꯔꯠ ꯍꯨꯛ ꯀꯧꯋꯦꯕꯀꯣ꯫ ꯀꯩ ꯀꯧꯋꯦꯕ? ꯔꯣꯕꯥꯔꯠ ꯍꯨꯛ ꯀꯧꯋꯦ꯫ ꯑꯗꯨꯒ ꯁꯥꯏꯇꯣꯂꯣꯖꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ, ꯁ꯭ꯇꯗꯤ ꯑꯣꯐ ꯁꯦꯜ ꯁꯥꯏꯇꯣꯂꯣꯖꯤ ꯀꯧꯋꯦ ꯍꯥꯏꯅ ꯀꯅꯥꯅ ꯇꯔꯝ ꯇꯧꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯣꯏꯟ ꯕꯥꯏ ꯔꯣꯕꯥꯔꯠ ꯍꯨꯛꯅ ꯇꯧꯕꯅꯦꯕꯀꯣ꯫ ꯅꯠꯇꯦ, ꯍꯔꯠꯋꯤꯡ ꯀꯧꯕꯁꯤꯅ ꯇꯧꯕꯅꯦ꯫ ꯄꯨꯊꯣꯛꯈꯤꯕꯅ ꯀꯅꯥꯅ? ꯁꯥꯏꯇꯣꯂꯣꯖꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯠꯋꯤꯡ ꯀꯧꯕ ꯁꯥꯏꯟꯇꯤꯁꯁꯤꯅ ꯄꯨꯊꯣꯛꯈꯤꯕꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯔꯣꯕꯥꯔꯠ ꯍꯨꯛꯁꯦ ꯑꯁꯤꯅ ꯐꯥꯗꯔ ꯑꯣꯐ ꯁꯥꯏꯇꯣꯂꯣꯖꯤ ꯍꯥꯏꯔ ꯈꯪꯅꯩꯌꯦꯕꯀꯣ꯫ ꯑꯗꯨꯒ ꯇꯥꯝ ꯄꯨꯊꯣꯛꯈꯤꯕꯁꯤꯅ ꯍꯔꯠꯋꯤꯡꯅ ꯄꯨꯊꯣꯛꯈꯤꯕꯅꯦꯕ꯫ ꯌꯥꯔꯦ, ꯁꯤꯐꯥꯎꯗ ꯁꯥꯏꯇꯣꯂꯣꯖꯤ ꯍꯥꯏꯗꯤ ꯀꯩꯅꯦꯕ? ꯁ꯭ꯇꯗꯤ ꯑꯣꯐ ꯁꯦꯜꯒꯤ ꯃꯔꯝꯗ ꯅꯩꯅꯕꯁꯦ꯫ ꯔꯣꯕꯥꯔꯠ ꯍꯨꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯐꯥꯗꯔ ꯑꯣꯐ ꯁꯥꯏꯇꯣꯂꯣꯖꯤ, ꯁꯦꯜꯒꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯐꯥꯗꯔꯁꯦ ꯔꯣꯕꯥꯔꯠ ꯍꯨꯛꯅꯤ꯫ ꯃꯥꯅ ꯁꯦꯜꯁꯦ ꯄꯨꯊꯣꯛꯈꯤꯕꯅꯦꯕ, ꯗꯤꯁꯀꯣꯚꯔ ꯑꯣꯐ ꯁꯦꯜ ꯇꯧꯈꯤꯕꯅꯦꯕ 1665ꯇ꯫ ꯌꯥꯝ ꯀꯨꯏꯔꯦꯀꯣ, ꯉꯁꯤꯗꯒꯤ ꯌꯥꯝ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯅꯣ? 1900-1800ꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯐꯥꯗꯔ ꯑꯣꯐ ꯁꯥꯏꯇꯣꯂꯣꯖꯤꯁꯦ ꯔꯣꯕꯥꯔꯠ ꯍꯨꯛꯅꯤ꯫ ꯃꯥꯅ ꯁꯦꯜ ꯄꯨꯊꯣꯛꯈꯤꯕꯅꯤ 1665ꯇ꯫ ꯑꯗꯨ ꯃꯥꯅ ꯄꯨꯊꯣꯛꯈꯤꯕ ꯁꯦꯜꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯕꯠ ꯗ ꯁꯦꯜ ꯋꯥꯁ ꯑꯦ ꯗꯦꯠ ꯁꯦꯜ, ꯑꯁꯤꯕ ꯑꯣꯏꯔꯝꯃꯦꯕ꯫ ꯃꯥꯅ ꯄꯨꯊꯣꯛꯈꯤꯕ ꯁꯦꯜꯁꯤ ꯀꯩꯅꯣ? ꯑꯍꯤꯡꯕ ꯅꯠꯇꯦꯕ, ꯀꯔꯤꯅꯦꯕ? ꯑꯁꯤꯕ ꯁꯦꯜꯅꯦꯕ, ꯗꯦꯠ ꯁꯦꯜ ꯑꯃꯅꯦꯕꯀꯣ꯫ ꯃꯥꯅ ꯄꯨꯊꯣꯛꯈꯤꯕ ꯁꯦꯜꯁꯤ ꯀꯔꯤ ꯑꯣꯏꯔꯝꯃꯦ? ꯑꯁꯤꯕ ꯁꯦꯜ ꯑꯃ ꯑꯣꯏꯔꯝꯃꯤ, ꯗꯦꯠ ꯁꯦꯜ ꯀꯣ꯫ ꯃꯊꯪꯗ ꯗꯦꯠ ꯁꯦꯜ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯐꯪꯁꯟ ꯇꯧꯗꯕ ꯁꯦꯜꯅꯦꯕ꯫ ꯗꯦꯠ ꯁꯦꯜ ꯍꯥꯏꯗꯤ ꯀꯩꯅꯦꯕ? ꯐꯪꯁꯟ ꯇꯧꯗꯕ ꯁꯦꯜ꯫ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯏꯔꯝꯃꯤ, ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯀꯣ꯫ ꯗꯦꯠ ꯁꯦꯜ ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯐꯪꯁꯟ ꯇꯧꯗꯕ ꯁꯦꯜ꯫ ꯑꯁꯤꯕꯨ ꯂꯩꯔꯦ꯫ ꯍꯤ ꯇꯦꯛꯁ ꯗ ꯀꯣꯛ ꯇꯤꯁꯨ ꯑꯣꯐ ꯗ ꯄ꯭ꯂꯥꯟ, ꯃꯥꯅ ꯂꯧꯔꯝꯃꯦꯕ ꯄꯥꯝꯕꯤꯒꯤ ꯀꯣꯛ ꯇꯤꯁꯨ, CORK꯫ ꯀꯔꯝꯕ ꯇꯤꯁꯨ ꯂꯧꯋꯦ ꯍꯥꯏ ꯇꯥꯔꯗꯤ ꯄꯩꯈꯥꯗ ꯀꯣꯛ, CORKꯁꯤ ꯂꯧꯔꯝꯃꯦꯕ, ꯀꯣꯛ ꯇꯤꯁꯨꯁꯤ ꯂꯧꯔꯝꯃꯤ꯫ ꯀꯣꯛ ꯇꯤꯁꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯧꯗꯤ ꯐꯣꯏꯜꯁꯤꯡ ꯐꯪꯂꯤꯕ ꯋꯨꯠ ꯁ꯭ꯇꯦꯝꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯁꯨꯗꯨꯅꯦꯕꯀꯣ꯫ ꯑꯩꯈꯣꯏꯅ ꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯎꯒꯤ ꯃꯀꯨ ꯑꯃ ꯂꯩꯗꯅ, ꯃꯀꯨꯒꯤ ꯍꯦꯛ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯁꯨ ꯁꯦꯜꯗꯨꯅꯦꯕ ꯀꯣꯛ ꯇꯤꯁꯨ ꯍꯥꯏꯁꯦ꯫ ꯀꯣꯛ ꯇꯤꯁꯨ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯕ? ꯎ ꯑꯃ ꯂꯩꯔꯦ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯏꯜ ꯍꯥꯏꯗꯤ ꯁꯤꯡꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯤꯕ ꯎꯗꯣ, ꯑꯗꯨꯒꯤ ꯁ꯭ꯇꯦꯝꯗꯣ, ꯃꯎꯗꯣ, ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯨꯡꯗ ꯐꯪꯕ ꯇꯤꯁꯨꯗꯨꯅꯦꯕ ꯀꯣꯛ ꯇꯤꯁꯨ ꯍꯥꯏꯁꯦꯀꯣ꯫ ꯌꯥꯔꯕ? ꯑꯁꯤꯅ ꯑꯩꯁꯦ ꯋꯨꯠꯀꯤ ꯁ꯭ꯇꯦꯝꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯩꯕ ꯁꯦꯜꯗꯨꯅꯦꯕ ꯀꯣꯛ ꯇꯤꯁꯨ ꯍꯥꯏꯁꯦ꯫ ꯌꯥꯔꯦꯀꯣ? ꯑꯗꯨꯅ ꯔꯣꯕꯥꯔꯠ ꯍꯨꯛꯅ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤꯕꯅꯤ ꯁꯦꯜꯁꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯦꯜꯗ? ꯗꯦꯠ ꯁꯦꯜꯗ꯫ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯜ ꯃꯃꯤꯡꯗꯨꯅ ꯀꯩ ꯀꯧꯋꯦꯕ? ꯀꯣꯛ ꯀꯧꯋꯦ, CORK, ꯀꯣꯛ ꯀꯧꯏ꯫ ꯁꯨꯃꯥꯏꯅ ꯈꯪꯒꯗꯕ, ꯑꯁꯤꯃꯨꯛ ꯌꯥꯔꯦ꯫ ꯃꯊꯪꯗ ꯇꯤꯁꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯒ꯭ꯔꯨꯞ ꯑꯣꯐ ꯁꯦꯜ ꯃꯌꯥꯝ ꯑꯃ, ꯁꯦꯜꯁꯦ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯀꯔꯤ ꯁꯦꯝꯃꯅꯦꯕ? ꯇꯤꯁꯨ ꯁꯦꯝꯃꯅꯦꯕꯀꯣ꯫ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ? ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯀꯔꯤ ꯁꯦꯝꯃꯦꯕ? ꯇꯤꯁꯨ ꯁꯦꯝꯃꯦꯕꯀꯣ꯫ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯇꯤꯁꯨ ꯁꯦꯝꯃꯤ꯫ ꯁꯤꯐꯥꯎ ꯂꯩꯔꯦ꯫ ꯃꯊꯪꯗ
ꯃꯇꯝꯗꯨꯗ ꯀꯩ ꯂꯩꯔꯝꯗꯦ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯂꯩꯔꯝꯗꯦ ꯃꯁꯥꯅ ꯁꯦꯝꯖꯕꯅꯦꯕꯀꯣ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯀꯥꯏꯅ ꯆꯥꯎꯊꯣꯛꯍꯟꯅꯕꯁꯦ ꯃꯇꯝꯗꯨꯗ ꯄꯨꯊꯣꯛꯂꯒ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯃꯣꯏ ꯃꯁꯥꯅ ꯁꯦꯝꯖꯕꯅꯦꯕ ꯑꯗꯣ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯌꯦꯡꯗꯣꯏꯅꯦ ꯁꯤ ꯌꯦꯡꯉꯁꯤ ꯔꯣꯕꯥꯔꯠ ꯍꯨꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯁꯥꯖꯔꯒ ꯌꯦꯡꯕꯅꯤ ꯀꯣꯛ ꯇꯤꯁꯨꯗꯣ ꯍꯧꯖꯤꯛꯀꯤ ꯀꯣꯛ ꯇꯤꯁꯨꯗꯣ ꯀꯩꯗꯧꯕ ꯔꯣꯕꯥꯔꯠ ꯍꯨꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯁꯥꯖꯔꯒ ꯌꯦꯡꯖꯕꯅꯦꯕ ꯑꯗꯨꯅ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯑꯃ ꯂꯩꯔꯒ ꯂꯩꯗꯅ ꯈꯣꯠꯇꯅ ꯌꯦꯡꯕ ꯅꯠꯇꯦꯕ ꯀꯣꯛ ꯇꯤꯁꯨꯁꯦ ꯀꯣꯛ ꯇꯤꯁꯨꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯉꯁꯤ ꯁꯤꯗ ꯐꯣꯇꯣ ꯌꯥꯎꯔꯦꯀꯣ ꯀꯣꯛ ꯇꯤꯁꯨꯁꯤ ꯁꯤꯒꯤ ꯁꯦꯞꯇ ꯑꯣꯏꯌꯦꯕ ꯁꯤꯁꯦ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯁꯦꯜꯗꯨꯅꯦꯀꯣ ꯁꯤꯁꯤꯡ ꯁꯦꯜꯁꯤꯡꯗꯨꯅꯦ ꯁꯦꯞꯁꯦ ꯀꯔꯤꯒꯤ ꯁꯦꯞꯇ ꯑꯣꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12ꯇ ꯇꯝꯕ ꯕꯦꯟꯖꯤꯟꯒꯤ ꯁꯦꯞꯇ ꯇꯔꯨꯛ ꯄꯥꯟꯕꯤꯗꯣ ꯑꯣꯏꯌꯦꯀꯣ ꯁꯤ ꯑꯣꯏꯌꯦꯀꯣ ꯕꯦꯟꯖꯤꯟ ꯔꯤꯡ ꯇꯥꯏꯞꯇ ꯑꯣꯏꯌꯦꯕ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯀꯩꯅꯣꯁꯦ ꯁꯤ ꯔꯨꯝ ꯀꯣꯏꯌꯦ ꯔꯨꯝ ꯑꯁꯤ ꯔꯨꯝ ꯍꯥꯏꯗꯤ ꯀꯥꯒꯤ ꯁ꯭ꯄꯦꯂꯤꯡꯅꯤꯅ ROO ꯔꯨꯝ ꯑꯣꯏꯌꯦꯕ ꯈꯥꯂꯤ ꯑꯣꯏꯅ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯤ ꯑꯍꯥꯡꯕ ꯑꯣꯏꯔꯝꯃꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨꯕꯨ ꯈꯥꯂꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯌꯦꯡꯕꯗꯗꯤ ꯑꯍꯥꯟꯕꯗꯗꯤ ꯈꯥꯂꯤ ꯑꯣꯏꯅ ꯎꯔꯝꯃꯤ ꯑꯗꯣ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯌꯦꯡꯀꯥꯟꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯈꯥꯂꯤ ꯑꯣꯏꯔꯝꯗ꯭ꯔꯦꯕꯀꯣ ꯈꯥꯂꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯁꯦꯂꯥ ꯑꯣꯏꯔꯝꯃꯦꯕꯀꯣ ꯀꯔꯤ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯁꯦꯂꯥ ꯑꯣꯏꯔꯝꯃꯦꯕ ꯌꯥꯝꯅ ꯀꯨꯞꯅ ꯇꯥꯛꯂꯕꯅꯦꯀꯣ ꯁꯤꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯁꯤ ꯏꯔꯤꯁꯤ ꯌꯥꯝ ꯀꯨꯞꯅꯅꯦ ꯁꯤꯗ ꯍꯦꯟꯅ ꯚꯤꯗꯤꯑꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯌꯦꯡꯉꯣ ꯁꯤꯗ ꯑꯁꯤꯗ ꯌꯦꯛꯏꯁꯤ ꯀꯩꯅꯦꯕ ꯀꯣꯛ ꯇꯤꯁꯨꯅꯦꯕꯀꯣ ꯀꯣꯛ ꯇꯤꯁꯨ ꯁꯨꯃꯥꯏꯅ ꯐꯪꯉꯝꯃꯦꯕ ꯀꯣꯛ ꯇꯤꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯣꯛ ꯁꯦꯜ ꯃꯌꯥꯝ ꯁꯦꯝꯂꯒ ꯀꯩꯗꯧꯕ ꯐꯪꯕ ꯇꯤꯁꯨꯅꯦ ꯁꯦꯜ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯇꯤꯁꯨ ꯁꯦꯝꯃꯦ ꯑꯗꯨꯒꯤ ꯀꯣꯛ ꯇꯤꯁꯨꯗꯨꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯁꯦꯜꯁꯦ ꯗꯦꯠ ꯁꯦꯜꯅꯦꯕ ꯑꯁꯤꯕ ꯁꯦꯜꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯗꯦꯠ ꯁꯦꯜ ꯍꯥꯏꯗꯤ ꯑꯁꯤꯕ ꯁꯦꯜ ꯍꯥꯏꯗꯤ ꯐꯪꯁꯟ ꯇꯧꯗꯕ ꯌꯥꯔꯦꯀꯣ ꯃꯊꯪꯗ ꯃꯥꯁꯦ ꯀꯔꯤ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯍꯣꯅꯤꯀꯣꯝ ꯃꯥꯜꯂꯦ ꯍꯣꯅꯤꯀꯣꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈꯣꯏꯒꯤ ꯈꯣꯏꯔꯥ ꯍꯥꯏꯇꯥꯔꯦ ꯈꯣꯏꯔꯥꯗꯣ ꯍꯣꯅꯤ ꯁꯨꯡꯐꯝꯗꯣ ꯑꯗꯨꯒꯤ ꯍꯣꯅꯤꯀꯣꯝꯗꯣ ꯃꯥꯟꯁꯨ ꯃꯥꯟꯗ꯭ꯔꯦꯅ ꯍꯥꯏꯐꯦꯠ ꯈꯣꯏꯔꯥ ꯎꯗ꯭ꯔꯤꯕ ꯅꯣꯏꯕꯣ ꯈꯣꯏꯔꯥꯗꯣ ꯃꯥꯟꯕꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯃꯅꯨꯡꯗ ꯁꯦꯜ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯀꯩꯗꯧꯕ ꯁꯦꯜ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯇꯧꯔꯤꯁꯤ ꯅꯩꯅꯔꯤꯁꯤ ꯗꯦꯠ ꯁꯦꯜ ꯍꯥꯏꯔꯤꯁꯤ ꯂꯤꯕꯤꯡ ꯁꯦꯜꯁꯤ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯗꯦꯠ ꯁꯦꯜꯅ ꯀꯅꯥꯅ ꯄꯨꯊꯣꯛꯑꯦ ꯍꯥꯏ ꯇꯥꯔꯗꯤ ꯔꯣꯕꯥꯔꯠ ꯍꯨꯛꯅ ꯄꯨꯊꯣꯛꯈ꯭ꯔꯦ 1665ꯗ ꯑꯗꯨ ꯂꯤꯕꯤꯡ ꯁꯦꯜꯅꯀꯅꯥꯅ ꯄꯨꯊꯣꯛꯄꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟ ꯍꯣꯛꯅ ꯄꯨꯊꯣꯛꯈꯤꯑꯕ ꯀꯔꯝ ꯀꯥꯟꯗ 1674ꯗꯩꯅ 1676ꯀꯤ ꯃꯔꯛꯇ ꯂꯤꯕꯤꯡ ꯁꯦꯜꯅ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤꯑꯕ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟ ꯍꯣꯛꯅ ꯄꯨꯊꯣꯛꯈꯤꯑꯕꯀꯣ ꯂꯤꯕꯤꯡ ꯁꯦꯜꯅ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤꯕ ꯇꯥꯔꯗꯤ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟ ꯍꯣꯛꯅ ꯄꯨꯊꯣꯛꯈꯤꯕ ꯀꯔꯝ ꯀꯥꯟꯗ 1674ꯗꯩꯅ 1676 ꯑꯅꯤꯁꯤ ꯃꯔꯛꯇ ꯀꯣ ꯏꯍꯥꯟ ꯍꯥꯟꯅ ꯂꯤꯕꯤꯡ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯕ ꯕꯦꯛꯇꯔꯤꯌꯦꯜ ꯁꯦꯜ ꯍꯥꯏꯔꯝꯃꯦꯕ ꯀꯅꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯤꯕꯤꯡ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟ ꯍꯣꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯅꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯦꯕ ꯂꯤꯕꯤꯡ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯃꯥꯅ ꯄꯨꯊꯣꯛꯈꯤꯕ ꯁꯦꯜꯁꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯕꯦꯛꯇꯔꯤꯌꯦꯜ ꯁꯦꯜꯅꯦꯕ ꯃꯥꯅ ꯍꯥꯏꯔꯝꯕ ꯁꯦꯜꯁꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯦ ꯕꯦꯛꯇꯔꯤꯌꯦꯜ ꯁꯦꯜꯒꯤ ꯃꯇꯥꯡꯗꯅꯦꯀꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯤ ꯕꯦꯛꯇꯔꯤꯌꯦꯜ ꯁꯦꯜꯗꯀꯣ ꯂꯤꯕꯤꯡ ꯁꯦꯜꯅ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯅ ꯗꯦꯠ ꯁꯦꯜ ꯄꯨꯊꯣꯛꯄꯅ ꯔꯣꯕꯥꯔꯠ ꯍꯨꯛ ꯂꯩꯔꯦ ꯂꯤꯕꯤꯡ ꯁꯦꯜꯅ ꯄꯨꯊꯣꯛꯄꯗꯨꯅ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟ ꯍꯣꯛꯅ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯏꯔꯝꯃꯤ ꯕꯨꯛ ꯑꯣꯐ ꯂꯤꯌꯨꯋꯦꯟ ꯍꯣꯛꯁꯦ ꯀꯩꯅꯣ ꯁꯦꯀ꯭ꯔꯦꯇꯤꯁ ꯑꯣꯐ ꯅꯦꯆꯔꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯔꯣꯟ ꯑꯊꯨꯞ ꯃꯌꯥꯝꯁꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯌꯥꯔꯕ ꯀꯔꯤ ꯂꯥꯏꯔꯤꯛ ꯀꯧꯋꯦꯕ ꯁꯦꯀ꯭ꯔꯦꯠꯁ ꯑꯣꯐ ꯅꯦꯆꯔ ꯀꯧꯋꯦꯕ ꯁꯤꯐꯥꯎ ꯂꯩꯔꯦ ꯃꯊꯪꯗ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟꯅ ꯗꯤꯁꯀꯣꯚꯔꯤ ꯇꯧꯔꯝꯕꯁꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯕꯦꯛꯇꯦꯔꯤꯌꯥ ꯄꯨꯊꯣꯔꯝꯃꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯨ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟꯅ ꯄꯨꯊꯣꯛꯄꯅꯤ ꯃꯊꯪꯗ ꯁ꯭ꯄꯔꯝ ꯅꯨꯄꯥꯗ ꯌꯥꯎꯕ ꯁ꯭ꯄꯔꯝꯗꯣ ꯔꯤꯄ꯭ꯔꯗꯛꯇꯤꯞ ꯁꯤꯁꯇꯦꯝ ꯌꯥꯎꯕ ꯁ꯭ꯄꯔꯝꯗꯣ ꯀꯅꯥꯅ ꯄꯨꯊꯣꯛꯑꯝꯕꯅ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟꯅ ꯄꯨꯊꯣꯛꯑꯝꯃꯤ RBC ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜꯁꯤ ꯀꯅꯥꯅ ꯄꯨꯊꯣꯛꯄꯅꯦꯕ ꯂꯤꯌꯨꯋꯦꯟ ꯍꯣꯛꯅ ꯃꯊꯪꯗ ꯄ꯭ꯔꯣꯇꯣꯖꯣआꯁꯤ ꯀꯅꯥꯅ ꯄꯨꯊꯣꯛꯄꯅꯦ ꯍꯥꯏꯕꯗ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟ ꯍꯣꯛꯅ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯕꯦꯛꯇꯦꯔꯤꯌꯥ ꯄꯨꯊꯣꯛꯑꯦ ꯁ꯭ꯄꯔꯝ ꯄꯨꯊꯣꯛꯑꯦ RBC ꯄꯨꯊꯣꯛꯑꯦ ꯑꯗꯒꯤ ꯄ꯭ꯔꯣꯇꯣꯖꯣआ ꯄꯨꯊꯣꯛꯑꯦ ꯑꯁꯤ ꯀꯅꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯑꯝꯕꯅꯦꯕ ꯑꯦꯟꯇꯣꯟ ꯕꯣꯟ ꯂꯤꯌꯨꯋꯦꯟ ꯍꯣꯛꯅꯀꯣ ꯑꯁꯤꯐꯥꯎ ꯂꯩꯔꯦ ꯑꯗꯨꯅ ꯁꯤ ꯉꯁꯥꯏ ꯗꯦꯠ 15ꯗꯒꯤ ꯍꯧꯈꯤꯕꯅꯦꯀꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 15ꯗꯒꯤ ꯍꯧꯈꯤꯕꯅꯦꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ ꯌꯥꯝ ꯋꯥꯅ ꯄꯥꯈꯤꯕꯖꯥꯠꯅꯤ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 15ꯗ ꯍꯧꯕ 16ꯗ ꯑꯃꯨꯛ ꯂꯩꯔꯦ ꯅꯦꯛꯁꯇ ꯌꯦꯡꯉꯣ ꯁꯤ 16ꯗ ꯀ꯭ꯂꯥꯁ 2ꯅꯦ ꯑꯩꯅ ꯌꯦꯡꯉꯤꯁꯤ ꯀ꯭ꯂꯥꯁ 1 ꯂꯣꯏꯔꯦ ꯀ꯭ꯂꯥꯁ 2 ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯄꯦꯗ ꯀꯣꯔꯁꯅꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯗ ꯐ꯭ꯔꯤꯗ ꯇꯥꯛꯏꯅꯦ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯤꯗ ꯑꯩꯅ ꯍꯤꯟꯗꯤꯗ ꯌꯦꯡꯉꯒ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯂꯧ ꯍꯥꯏꯁꯦ ꯑꯗꯨꯅꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯨ ꯁꯤꯕꯨꯛꯇ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯑꯩ ꯁ꯭ꯇꯣꯔꯦꯖ ꯌꯥꯎꯗ꯭ꯔꯦ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯥꯏꯞꯇ ꯏꯜꯂꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯀ꯭ꯂꯥꯁ 2 ꯊꯥꯒꯠꯂꯛꯀꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯃꯨꯟꯅ ꯇꯥꯎ ꯀꯥꯟꯅꯕ ꯂꯧ ꯊꯝꯃꯒꯦ